ngasi oiba tongan ba page khadagi posting collection tawbagi manungda iduningthau hairiba page asina phongdokpagi matung ina India gi Akashteer Indian Iron Dome Russia dagi leiruba S400 air defense system India gi Akash missile SAM Israel ga collaboration tawraga semba BARAK8 amadi supersonic cross missile Brahmos Handaki lana sida effectively accuracy Leina function Toukhi haiba wafam asina ahan boy miyam da kodol tamjagi amadi video sibu meng tabiri ba pun makpu loktak mapau updates ke mekai dagi taram na ok chabaga loina na ikai kumna butchari India gi Akashteer Indian Iron Dome Russia dagi leiruba S400 air defense system India gi Akash missile SAM Israel ga collaboration tawraga semba BARAK8 amadi supersonic cross missile Brahmos Handaki lana sida effectively accuracy Leina function Toukhi lana sida UK gi Basi drone Turkey gi Songar drone amadi kamikaze drone 400 kumba Pakistan sizinaduna India da attack tawrakhi India gi Brahmos missile na Pakistan gi military base sing da target tawkhi Rafiq Morid Chaklala Rahim Yar Khan Sukhur Sunyan radar site in Pasrur and aviation base in Sialkot hairiba mafam sing asidani Brahmos missile supersonic oiba maramna Pakistan gi radar na fabangam kide aduna India na tawba target kuting panki lana sida sinagi air defense system khaktana US ki Pakistan na air surveillance radar ANTPS 43 system 6 ki manungda ahum tugai ki hairiba si Pakistan na US ki F16 ani kai ki ba adugi mathaktani Rawalpindi gi Chaklala da laiba Nur Khan military base asi Brahmos missile na attack tawkhibadagi Pakistan da achauba threat ama oiki maramdi Nur Khan military base asi dagi 1 km manungda Pakistan gi nuclear bomb facilitation center lai karigumba Brahmos missile na Pakistan gi nuclear facilitation center asida kapsin kiba taragadi Pakistan da achauba nuclear bomb pokhairagani Brahmos missile dagi sep oinana ba Pakistan gi defense line chu leitre international protocol gi matung inadi nuclear facilitation center da bomb thadaba missile kapsin bahaiba si yade Pakistan gi nuclear bomb asi India da kapnanabagira natraga safe location da thaidoklaga thamnabagira Pakistan nuclear bomb movement tawba Indiana satellite image tagi urakhi nuclear movement gi wafam laklabanina wafam asi lure aduna US ki president da Pakistan amadi India lebak anina pau tamle nuclear gi serious threat lakpadagi US pressure da India amadi Pakistan ceasefire tawnikiba ase UK na lan haudringagi mamangda Pakistan da cargo plane ama thadaduna military equipment chingkibagi report ijuning thosetasu ikre Turkey gi cargo plane ama Pakistan da takibagi wafamsu mamangda phongdokre US ka yamna nakna chaminariba UK na Pakistan da indirect support tawba maramna India Pakistan lan yauroi hairamba US na mediator oina paishilaki Pakistan gi military equipment asi hauziki oina China gi 80% oijaba taragasu mamangda US dagi laikiba military equipment sing Pakistan na sizinari lana sida Sina Bangladesh khakta natna US amadi UK gi media sing su Pakistan gi michangda propaganda sandora UK gi richer BBC Pakistan propaganda kanna sandokli bani hairiba propaganda asi US amadi China gi military equipment sing effective oiraktaba adu cover of tawraga international market ta US amadi China gi khulai yonana bagini US ki di war haiba asi business ni China su military equipment ki international market ta position ama launanaba honari bani karigumba lana se changtharagadi Pakistan da military equipments ki award pa laigadaba maramna Pakistan da loan IMF tagi piki bani India gi di foreign reserve fund USD 686.15 billion lay GDP growth su 6.2% ni defense budget su USD 75 billion ni adumakpu Pakistan da piriba IMF loan asida condition kharadi thamli haiba wafam sing phongdokli Makasa tarakpoda Newslink Impal hariba PS asina phongdokpagi matung ina Churachandpur gi New Lanka manaktagi mi ahum jagi heroin number 4 shop cases 97 lupa 11.5 crore taba fare hairi faraba sing adudi ahan mada milun baifai chei kuntra gamari ani subada David 19 thang chei kuntra gani thoi ahum subada lungkholan chei yankhai gumdoi ni hairi Makasa tarakpoda National Highway 2 amadi National Highway 37 da pochai pudunu lakpa gari Impal thunglari hairi National Highway 2 amadi National Highway 37 da lamdam asigi tagai fadana nomada changdraba yadraba pochai puduna lakpa gari sahumga taru amadi saniga humpuga mapan hairiba lambi asida apanba yauduna pusilakre makatana pochai pusilakpada khudongthiba thoktanabagi damak chinangai oiba mafam singda security force singna akanba section tharang lokhatki Manipur district punna makta pamdaba thodok thoktanabagi damak chinga masang tamda punna checkpoint chamaga mapan hangduna achat ong sing check tawbagi thabak chathabada miyai kun Manipur police na detain tawduna wahang phong sathaki haiba
Manipur Police Control Room Thadrokpa Chirolamana Kangalagli Maka Satarpada Nungtil Paukseki Sipongama Oiriba Kangla Paudagi Lokot Charaga Tamzagi Ceasefire Matung Nomai Kapna Baleki Badagi Unkanaba Lairabasu Airport Contragani Toy Amuk and Nahangdokre Pakistan Amasung India Leba Anigi Marakta Ceasefire Taunaki Badagi Unkanaba Maram Oiraga Flight Service Cancel Taukiba Airport Contragani Toy Nauna Hangdokre Hanade Airport Chingasi Pakistan Amasung Indian Leba Ani Unkanaba Maram Oiraga Me Taragamanga Pawa Airport Chingasi Tingjin Kibani Adumapungasi Civil Aviation Ministry ki Mekaidagi Airport Contragani Toy Hangdokre Masina Maram Oiraga Passengers Sing Makoi Makoina Tonga Doriba Airline Sing Adugi Flight status sing check taunaba amasung flight ching adugi mari leinaba latest information sing airline website sing dagi monitor taunaba khangankhre nauna hangdokraba airport ching adu ayamana lebak asigi northern amasung western region sing dani hangdokraba airport ching adugi manungda Ambala Amatsar Adampur Jammu amasung Srinagar yauri amaromda India amasung Pakistan lebak anigi marakta ceasefire taunakraba matung hauzik phawbagi oina makal amatagi nomai kapnaba amasung missile attack na singba chathabagi paulaite ceasefire na maram oiraga hauzik Pawbagi oina santi lairi haukiba numaising amasung ningthokaba numitki nimidangda Union Territory asida karigumba thadok amat thokibagi pawlaite adumakpu haukiba me taragi nimidangdadi Jammu and Kashmir gi jaga kharada drone ching paibagi khudam khara fangki thadok aduda India gi mekaidagi karigumba ceasefire thugairlabadi madugi chapchaba pokhum pigani haina Pakistan na warning pikraba matungdagi di hauzik santi oire hairi makha satarakpada kanglipaki mairadagi lokhat charaga thamjagi kuki MLA singna anauba layak ama semna bo honabada Pangnaba Philip Laurok Pasi Apapa Kongtang Amani Haiba Rameshor Yopam Tamjagi Manipur gi Kuki MLA Singamadi Atai MLA Singasu Anauba Luchingba Amakhanduna Langak Amasemba Pamli Masigi Dama Kuki MLA Singna Anauba Langak Amasemna Bohona Bada Mateng Pangnaba Philip Laurok Pasi Apapa Kongtang Amani Haina Kairau Kendragi MLA Laurembam Rameshor na Pongdokre Wapam Singa Sisana Mai Kiong de Leiba Lai Kuramba Lakiba MLA Rameshorga Pawishing unabada mahakna phongdokibani mahakna makatana hai anauba lengak ama semnaba Bharat ki Prime Minister amadi Union Home Minister da haijakibasu laikre aduna atuba matamgi manungda soidana anauba lengak ama laklagani lengak ama sembada mathau taba MLA masing sugadore senior MLA kharasu hauzik wari sanaba loire nalmakai lengak semba ngamdana lerekiba adu center na kari phidep lorokpagi haibadu ngaiduna lerekibani haiki mahakna makatana phongdokibada hauzik president rule thamlakpa tha hom surakle ruling gi lengak semba yaba masingdagi Doktuna MLA Yankaiga Manga Lairambani, Adubu MLA Amadi Laikidre, Hauzik MLA Yankaiga Mari Lai, Masigi Manungda Kuki MLA Tara, Kaidokrabasu, Lemau Ribasing Aduna, Hayang Maklagak Semba Yabani, Adubu Kwaidigi Lebak Tibadi, Maitagi Amana Amabu Chingtanaba, Waikugi Culture Ama Laiba, Chief Minister Amadi Minister Oining Mamasing Yamlakpana, Langak Sembangam Lakibani Haiki, Mahangna Hai, Anova Langak Amasem Nabagi Damba Kuki MLA Amadi, Kuki CSO Singi Oiba Mipamama, Me Taragani Panda, Kangpok with the Bangtok Naba, Taurang Tauri, Kuki MLA Singna Laurukliba, Hongtang Asi, Karamna Yingba Yabagi Haina Pomising Hangba Wangi Pokum Piraduna, MLA Rameshona Pongdokibadi, Langak Amasem Basi, Mete Amadi Kuki Singna Loina Pami, Anoba Langak Amasem Nabahona Bada Kuki MLA Singna Mateng Panglak Basi Yamna Fai, Hauzik National Highway Sing the Chatpa Yana Babadi, Lambda Masida Santi Purokna Bahona Bada, Make Animana Katokpa Amachangi, Tampakta Lady MLA Singna Aigi Ishagi Uiba Wakalon Tadok Naraga, Lebaki Damak Kalaga, Anoba Langak Ama Atuba Matam the Semlabadi, Miyam Aduki Matik Panas Sonagani, Leina Handak BJP ki North East in charge Sambi Patana Manipur Laklamba Adu, Aikogi Luchingba Speaker Amadi, MLA Kemsan, Hakchang Nana Unaduna Wari Sarame, Adubu Aikoigadi Uno Haudre, Sambi Patana MLA Singi report Lauraga Home Minister the Pisingani Haibagi, Paudi Fangbala Haiki, Makasatarakpada, Nuntil Pauksiki Sipongama Uriba, Pauxeldagi Lokot Charaga Tamzage, social media that Taunariba Kaya Asina, Mioiba Amagi, Privacy Sikarino Haiba, Chamam Nari Haiba, MP Bimol Yopam Tamzagi, Mioiba Amada harassment P Baiba Sitongan Tongan Makalgi harassment kaya marum lai masigi manungda lamda masida amana amada troll tawduna harassment piba asisu amani social media da tawnariba kaya asina miyoi amagi privacy asi karino haiba chamamnare asigumba pibam amada leiriba lamda masida mairoi singda asigumba cyber gi oiba awareness bangthokpa asi apaba khongtangni asigumba awareness asi tongan mafam kaya dasu sinba tangai faji haiki wapam asing asi cyber security cyber law and combating cyber harassment haiba hiramda nomagi oiba awareness program ama kunung mamangda leiba Maharaja Buddhachandra College ta pangtokkiba thauramda MP Angomcha Bimol akoijamna phangdokibani MB College amadi Manipur State Legal Service Authority MASLSA anina kusabna duna sinkiba thauram aduda Lok Sabha gi MP Angomcha Bimol akoijam MASLSA gi additional member secretary Binep Sori Maibam amadi MB College ki principal Dr. Babanandana athoiba mithulansin oina saruk yaki
Maka satarapda nungtil pausigi chipong ama oiriba pawning kholdagi lokhotcharaga thamjagi aikoina thajaba mangnikiba asi hanjilaklabadi nungsinaba puraktuna ingtappa mapung phan hanjilakpa ngamgani haiba Joy Kishan gi ofam thamjagi aikoina thajaba mangnakiba asi hanjilaklabadi nungsinaba puraktuna ingtappa mapung phan hanjilakpa ngamgani haina MLA khomukcham Joy Kishan na pongdokkhre wafam asi thangmaibam khuyathongda manikunja moment ki anauba retail outlet ama hangdokpaga mari leinana thangmaiban AC gi MLA khomukcham Joy Kishan na pongdokkibani MLA na makhata aduna Manipur matam sang na tangdu leitadana leiruragasu hauzik ingtapagi lambida hanjilakpa haure athubada mapung phana tangdu leitaba hanjilakani haibagi thajaba lei haike Manipur gi governor amadi central lengang nasu honari thajaba mangkiba asina maram oiraga lamdam asigi business sector da chauna saitheng phangki business ayamba sibaga manaki dukan ayamba thonglona rubani adubu ngasi retail outlet hangrakli ba asina takbadi hauzikti tapna tapna mausa gi phibamda hanjilakli haiki makha satarakpada nungtil pause gi chipong ama oiriba pandamdagi lokhotcharaga aroibo ina miyamda kodol tamjage ima kondong lairembigi kumchanbagi thoram pangthokre moreda leiba ima kondong lairembigi anirak suba kumchanbagi thoram ngasi wangjing kodom pokpi sport complex relief camp ta pangthokre mamang sahi 2024 da Manipur dance college campus ta ima kondong lairembigi lai kumchanbagi thoram pangthokibagum chatliba chahi 2025 asigi oinasu anirak suba oina ima kondong lairembi thogalup morena sindona ngasi wangjing kodom pokpi sport complex relief camp tat irat thongni thoram pangthokhi ningsingba yai kumja 2023 gi May ahungi numidang wairamda khulai matik chana paiba kuki narco terrorist singna khangaudana ima kondong lairembi haraubagi aroiba numit ki thoram pangthoktuna lairingaida atamnana maitai singda landaraktuna ima kondong lairembi gi laisang tugaiduna mai thadoktuna mangantan khibakhak natana more lekai mangagi yumsing tumna mai thaba yum lairamba malchang sing lut toba amadi miat mipungi aki tujunglaba terrorist ki thawngsing chatarakibadagi more gi maitai singna more dagi lanjenduna ngasi phawba maramdam more da sangdana kondong lairembi harauba ngamdana lerakibani ngasi gi thoramadуда more dagi lanjelaktuna tongan tongan ba relief camp sing da changjapam loduna leiriba miyamna mapam asida laktuna hauzik thokliba lan asina maram oiraga thadok lamba iramdam aduda amuk hanjinaba ngamnaba ira thonibagi thoram pangthoktuna lai kumchanbagi thoram aduda saruk yakhi loina tampaki mapam kayada leiriba maitai ichilinaw kayanasu thoram asibu pangthokpada achobo mateng pangnarakhi ngasi pangthokiba lai kumchanbagi thoromga mari leinana lai thokolu moregi thongmi irom rajendra na hai hauzik thokliba lan asina maram oiraga mapam kayada lanjenaduna leiriba moregi maitai IDP sing asi amatta oina punchinduna apunbagi pangal sagamminaduna iramda moreda mausa gumtangdu leitana lairunabagi pandamda ngasi lai kumchanbagi thoram asi pangthokpani haina phongdokhi haiba wafam asi tamjaraga ngasigidi matang saida loisinjare